ngasi Kalipang News Tingmalup KNTL na Sagolmang awang leikai ward number 8 leiba hauji tholeiba Manipur gi irang asina maram moiraga khoi dongmai marona panbadagi haugat-kangkhatpa ngamdana leiba Akham Sanamacha Singh khoi Sanamacha gi treatment tawbada hauji operation tawnabagi damakta imung asigi leitalai maram moiraga operation tawba ngamdana ngasi phawba haugat-kangkhatpa ngamdana tha tara leilaba matungna ngasi Kalipang News Tingmalup KNTL gi member singna amadi Kalipang News Tingmalup KNTL gi khothangda Manipur gi miyam na ngamba lupa yakai sama swaina mateng pangbirakhiba punsin jaraga ngasi lupa lising kun gi mateng Akham Sanamacha Singh gi treatment tawbada mateng panaba Kalipang News Tingmalup KNTL gi thomi singa loina ngasi Akham Sanamacha da khusinaba laksabani yamna nuaitaba muna ngasi si khogi Akham Sanamacha gi apoba baba chahi gi common firoi numit ta ga leramba aduna yam nuaitaba imung sigi leitalai da Manipur gi miyamna tongan ba khogi hairiba inau sigi damukta mateng pangbirakhiba madi khwai tarabu Kalipang News Tingmalup KNTL gi maikaidagi thagatsaba phungdokchari bakhatanasu haiba inau sigi family da hojik thengnariba awana da madi inau sigi operation tawbada sangadaba senpham khudimaki asoba awaba mayongnariba sida kharda werabasu angam mateng pangbiyo hadana Manipur da laibiriba tongan ba wire sing amadi khwai tara imphumda Kalipang News Tingmalup KNTL gi maikaidagi miyam imphumda pin tawjari bagi chahi pharak bagi hiroi kumon nungsida Kalipang News na lakpiduna isai damakta mateng lising kun gi mateng pangbirami aduga aina ipuroi bagi damakta ngamjaba hai lei kharadang masi kasabani aduga isaje puroi bagi thoramchi loraga isai makha taba operation je pangthokena khanduna doctor da pugena khanjari bani hoji aduna Raj Medicity gi Minijal sana thona ju mateng pangbiri aduga bazar mayam miyamna ju isagi damakta achauba mateng pangbiduna ta lai ngasi paw manung sida aduga ai yum sida tamo nongthombam tamo rajendro lakpiduna isagi anaba hangbirai aduga mateng ju pangbirami makha tana isagi operation tawgadaba sida sar tamo rajendro na mateng pangbigani achauba senpham puthokpigani harambagi damakta aina tamo bhana hana thagat phongdokchari aigi asigumnaba yamna chiraba matamjida Kalipang News Tingmalup na lakpiduna Kalipang News Tingmalup ki maikaidagi angamba mateng pangbiduna aigi chiraba matamjida awaba kharatang orju paisa khitang mekhatlaga aigi operation jida mateng pangbiba lakpibagi damakta Kalipang News Tingmalup pu hana thagatsari aigi hantakki pangthokadariba operation jina aroiba operation ju oijarage aduga sidagi tawdoriba operation jina afaba ju oijarage aduga aine pharaba matamdagi aibu mateng pangbirakhiba khwai mayam khibikpu aina mu hanna mateng pangba ngamba oijage haina mayam ge famda aina thamoi sena hajari